HOUKHIBA NUMIT KHARANI ASIDA Indian Army, ASSAM Rifles, Manipur Police AMADI ATEI Security Force SHINGNA CHURACHANDPUR KANGPOKPI AMADI BISHNUPUR District ki Ching Amasung Tampak ki Mapham Kayadagi Khutlai Kunmanga Nongmei Maru AMADI ATEI Potlam kaya Phagatpa Ngamkhre HAIRI IGAR South na Thadorokpa Cherol amagi matung inna tha asigi tara mapanda Kangpokpi District ke Manung Chanba Laimaton Thangbu Village ke Nepali Kuti area da Khutsu Khutlai kaya laire haiba akaknaba pau ama fangbadagi Assam Rifles amasung Manipur Police na joint operation chathake maduda modified 303 sniper ama .22 rifle ama single barrel rifle ani 9mm pistol ama IED ama commercial explosive gram chama tube launcher ani amate land season naba Khutlai kharaga Phagatpa Ngamkhre Thasigi Taranipan Taramapanda Indian Army amasung Manipur Police na Kangpokpi amasung Imphal East District ki manung hanjin pa mafam singda thiba humbagi thabak chathabada afaba makhalgi Khutlai yauna tongan ba potlam kaya recover tawpa ngamkhre Phagatlaba potlam sing adudi 7.62 yauna mm Russian RPD machine gun ama 5.56 inch rifle ani self loading rifles ani .32 pistol ama 2-inch mortar ama 12 bore single barrel gun ama heavy caliber launcher ama pompey gun ani Nongmei Maru amadi Atei Potlam kharaga Phagatpa Ngamkhre tha asigi kunda Churachandpur district ki manung chanba Torbung bazar da Indian Army amasung Manipur Police na mobile vehicle check post hangdoktuna achat ohok sing check tawbada mioi ama registered tawdaba .32 mm pistol ga konana Phagatpa Ngamkhre masigi matungda tha asigi kunmathoi da Indian Army amasung Manipur Police na Wathalambi da thiba humbagi thabak chathabada 7.62 mm modified sniper rifles ani 7.62 mm SLR rifle ani single barrel rifles ani 51 mm mortar ama modified grenade launcher ama IED mari amade grenade kharaga Phagatpa Ngamkhre loinana Assam Rifles amasung Manipur na mioi ani amasu carbine machine gun amaga loinana Phagatpa Ngamkhre Phagatlaba potlam sing asi Manipur Police ta sinakre landa season nagadaba tongan ba potlam kaya Phagatpa ngamba asina lamdam asigi law and order ngaknabagi tamak Indian Army Assam Rifles amasung atei law enforcing agency singna punna cooperation pineduna mathau pangthokli haibadu utli hainasu IGAR South na thadorokpa cherol asina hairi